अहानबद मरुइब पाव मोइना नाकी ममांगदा कौट्रुकता कुकी militant sin akanba mawongda landasilakle haidi ngasi numida waram phongkiba tungan manipuri siphongsing amasum thokiba thawdo wathoksingdagi maruibi I pawsing meyamna thamjagi hanbada pawnungkhol pawsi digi lokhusaraga ikau ningol singi oinadi handaki ningol sakawbada saru yararoi relief camp da laidiba ningol singbu nungsibiduna maikai kyadagi ningol sakawnaba haibirakpa tasingna laibak fabani adumapu sai sigi oina sajiwa relief camp na sangja phamlauduna laidiba ikau ningol singi oinadi ningol sakawba si saru yazararoi olakpa saigi ningol sakawbada relief camp da laidiba singbu masage mayumda hanjinba aduna ningol sakawbagi khudol pinabinaba relief camp da laidiba ikau gi maikai digi lenga ki puning singsilakli wapamasi manipur da haukiba sai May ahum digi hauduna ngasi pawba sa tharakliba irang sina maramoiduna mayu maikai maina tumna thadokpikraba aduga haujingna sajiwa relief camp da sangjapam lauduna lairiba ikau ningol singa pawmiga unaba mada phongdokhibani ikau ningol singi mahut sinduna takhelambam ABI mana phongdorakpada sahi amagi manungda amuktang thokpa ningol sakawbagi damak relief camp da lairiba mase masan oiba aikhoibu sakawbigi haiduna takpirakpa tasengna nase nasan oibisingi khwaidigi lebu phabani adumapu kuiraba matam asi phawba isagi yumda hanjinba ngamdana lairiba ikau ningol singoinadi sai sigi ningol sakawba si ikau ningol singoinadi saruk yazararoi olakpa saigi ningol sakawba nangnaba relief camp da lairiba singbu masagi mayumda hanjin hanba haibasina ningol sakawbagi khudol oina pina biu haiba wapam apil torakli atopa pawmana KCPPWG kedar singna nam haduna sel khaiba madi akpa thabak tauba laiti hausuk matamgi iramdam kanglai paki phibam mas yamna mi painingai oi haiba miyamna su hena khangnare adubo kari taugani karamba khongtang lokhotkani haibadudi samamna ba phibam da laiti haina aina thingkraba laholu KCPPWG gi PRO singkhai ngan na khuyek pi duna thokpa sirol amana phongdorakli sirol aduna makha taraduna hai imale ba khidamak lukya na angamba makai hona duna lakli lupsina sungsina duna tungkoiba iramdamam oihonaba lambi thiduna puthokam thui hausi hausi mipata zati landa ngakpanadi oibiaroi matam amadi phibam gi matungina KCPPWG India shantigi wari sanabigi khongthang lokhali khongser asida state su saruk yari adubu samam naribadi aikhoigi kedar singbu state force na hek phaba punba tawibasini aikhoigi KCPPWG kedar singna namhaduna sil khaiba madi ahakpu thabak tawba leiti khudam oina hairabada handakta thawbaldagi mioi ama nupi angangda nataba miyeng yanglambadu khupakna phok thadana wakhal tahalaga mayumgi mida sinaki handakta ningtham thagi phiro leiba sakhiba lukki kedar sing state force na phajili asiguma phajin pusinma matungda tawbidana ba ningsingli masina santi gi khongjangda ningan hali KCPPWG na miyamgi awaba su khangjai awaba saruk yaminaduna thawai khobak ta haptun imale waki damak hotnamina si haina ikokno na miyamna thamjari atopa pawmana kameng sabal dagi khulnga pasing maipun gi thaumi singna hakthengna satuna pungning thakotkhre Imphal West District ki manungsana laidiba kameng sabal da Manipur imagi mathakta singnarakpa kayabu masai khoi laidi kanana sai khoi bu laksaba yaroi haina Thauna fana khulngakliba singbu mitei khoi polasi maipungi thaumi singna maphamdu satuna angama mating pangduna pungning thorkhe khongser adu maipungi senior advisor KK wahengbam amadi Rajendra Pangambam anina lamjingki Tonjam Sumorjit admin Bobo Khundrakpam Sunil Maiboy Suresh Khangembam Takhoimu Kenny wahengbam Hizam Azem Sangita Khoirom Zoimati Irom amadi Roji Rakasari mayumna singbana sarugyaki atopa fawmadana pochagi mamal hengalakli basi lengana miyeng sangho leibak sigi miyamna nongmada sangdraba yadraba polam singasigi mamal atiya yawba maka hengalakli basi na miyamna sauna awaba mapire hauzi mamang sahi ani ahungi matam covid ki saitheng thengnari matamda leirama pochagi mamaldi hauzi ahong malakre nongmada yumthong khudingda sangdraba yadraba asa thau hawai hidak langtha gari bara sakthong gas petrol gi mamol hengat pham thok pasang dagi ka hen hengat khre kumza english ngani ga kun gi me amada sakthong gas ki mamol lupa satre ga kunthra ga mithu tamak pi housing na sakthong gas amagi mamol si lupa lising amag sani ga mari ga point manga yokre
ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯉꯥꯛꯅ ꯂꯦꯝꯅ ꯄꯤꯕ ꯎꯖꯋꯥꯂꯥ ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯐꯪꯕ ꯆꯥꯛꯊꯣꯡ ꯒ꯭ꯌꯥꯁ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯃꯜ ꯋꯥꯡꯃꯟꯕꯅ ꯂꯧꯅꯕ ꯉꯝꯗꯕꯒꯤ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔ ꯌꯣꯟꯊꯣꯛꯅꯕ ꯐꯥꯎꯕ ꯌꯥꯎꯅꯔꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯏꯟꯗꯤꯌꯥꯒꯤ ꯑꯇꯩ ꯁ꯭ꯇꯦꯠꯁꯤꯡꯒ ꯌꯦꯡꯅꯔꯨꯕꯗ ꯃꯅꯤꯄꯨꯔꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯣꯠꯆꯩ ꯇꯥꯡꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯕ ꯌꯥꯏ꯫ ꯄꯣꯠꯆꯩꯒꯤ ꯃꯃꯜ ꯍꯦꯟꯒꯠꯈꯤꯕ ꯑꯁꯤꯒꯤ ꯃꯃꯜ ꯍꯟꯊꯔꯛꯄꯒꯤ ꯃꯃꯤꯗꯤ ꯇꯥꯗꯦ꯫ ꯃꯅꯤꯄꯨꯔꯗ ꯄꯣꯠꯆꯩꯒꯤ ꯃꯃꯜ ꯍꯦꯟꯒꯠꯂꯤꯕ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯁꯨꯛꯌꯦꯡ ꯌꯦꯡꯗꯦ ꯍꯥꯏꯕ ꯌꯥꯔꯦ꯫ ꯁꯦꯟꯇꯔꯅ ꯃꯔꯨꯑꯣꯏꯅ ꯅꯣꯡꯃꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯂꯧꯔꯝꯗꯕ GST ꯆꯥꯗ 5, ꯆꯥꯗ 12, ꯆꯥꯗ 19 ꯑꯃꯁꯨꯡ ꯆꯥꯗ 19 ꯄꯣꯠꯂꯝꯒꯤ ꯃꯇꯨꯡꯏꯟꯅ ꯂꯧꯕ ꯑꯃꯁꯨꯡ ꯍꯦꯟꯒꯠꯄꯒꯤ ꯑꯣꯔꯗꯔ ꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯅ ꯂꯥꯏꯔꯕ ꯅꯣꯡꯃꯒꯤ ꯈꯨꯠꯁꯨꯃꯜꯅ ꯍꯤꯡꯖꯕ ꯃꯤꯑꯣꯏ ꯀꯌꯥꯗ ꯑꯋꯥꯕ ꯆꯩꯊꯦꯡ ꯀꯌꯥ ꯃꯥꯌꯣꯛꯅꯍꯜꯂꯤ꯫ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯑꯍꯦꯟꯕ ꯄꯣꯠꯂꯨꯝ ꯄꯨꯒꯗꯕ GST ꯍꯟꯗꯣꯛꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯖꯨꯂꯥꯏ 19 ꯅ꯭ꯌꯨ ꯗꯤꯜꯂꯤꯗ AITUCꯒꯤ ꯅꯦꯁꯅꯦꯜ ꯀꯥꯎꯟꯁꯤꯜꯒꯤ ꯃꯤꯐꯝ ꯐꯝꯗꯨꯅ ꯈꯟꯅ ꯅꯩꯅꯕ ꯐꯥꯎꯕ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯀꯥꯟꯅꯕ ꯔꯦꯁꯄꯣꯟꯁ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯁꯤꯟꯃꯤꯁꯤꯡꯒꯤ ꯈꯨꯠꯁꯨꯃꯜꯗꯤ ꯍꯦꯟꯒꯠꯅꯕ ꯂꯩꯉꯥꯛꯁꯤꯅ ꯈꯟꯅꯕꯤꯗꯦ꯫ ꯃꯁꯤꯜꯗꯗꯤ ꯁꯤꯟꯃꯤꯁꯤꯡ ꯂꯩꯇꯅ ꯂꯩꯕꯥꯛ ꯑꯃꯈꯛ ꯆꯥꯎꯈꯠꯄ ꯑꯃ ꯑꯣꯏꯕ ꯌꯥꯔꯣꯏꯗꯤ ꯂꯥꯎꯔꯤ꯫ ꯃꯗꯨ ꯇꯥꯠꯀꯤ ꯂꯤꯔꯥꯔꯥ ꯍꯥꯏꯅ ꯍꯪꯅꯔꯛꯂꯤ꯫ ꯂꯩꯕꯥꯛꯁꯤꯗ ꯂꯦꯕꯔ ꯂꯣ ꯈꯣꯡꯒꯥꯎꯅꯕ AITUC ꯑꯃꯗꯤ ꯇꯣꯉꯥꯟꯕ ꯇ꯭ꯔꯦꯗ ꯌꯨꯅꯤꯌꯟꯁꯤꯡꯅ ꯌꯥꯔꯣꯏ ꯍꯥꯏꯅ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯕꯒ ꯂꯣꯏꯅꯅ ꯃꯤꯆꯝ ꯃꯤꯌꯥꯝꯅ ꯑꯋꯥꯕ ꯄꯤꯒꯗꯕ GST ꯈꯨꯗꯛꯇ ꯍꯟꯗꯣꯛꯅꯕ ꯗꯤꯃꯥꯟ ꯇꯧꯕꯒ ꯂꯣꯏꯅꯅ ꯑꯣꯜ ꯏꯟꯗꯤꯌꯥ ꯇ꯭ꯔꯦꯗ ꯌꯨꯅꯤꯌꯟ ꯀꯣꯡꯒ꯭ꯔꯦꯁ ꯃꯅꯤꯄꯨꯔꯅ ꯆꯪꯁꯤꯜꯂꯛꯀꯗꯧꯔꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯃꯤꯌꯥꯝ ꯍꯨꯞꯅ ꯁꯧꯒꯠꯄ ꯃꯊꯧ ꯇꯥꯏ꯫ ꯅꯠꯇ꯭ꯔꯕꯗꯤ ꯂꯥꯏꯔꯕ ꯄ꯭ꯔꯖꯥꯁꯤꯡ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯒꯗꯒꯦ ꯍꯥꯏꯕꯗꯨ ꯈꯟꯊꯕꯒꯤ ꯃꯇꯝ ꯑꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯈꯣꯡꯖꯪꯁꯤꯡ ꯑꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯄꯣꯠꯆꯩ ꯃꯃꯜ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤꯗ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯍꯧꯕꯅ ꯆꯨꯝꯒꯅꯤ ꯈꯜꯂꯤ ꯍꯥꯏꯕ ꯃꯌꯥꯝꯗ ꯊꯝꯖꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯗꯒꯤ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔꯅ MLA ꯈꯔꯅ CM ꯁꯤꯟꯗꯣꯛꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯇꯧꯕꯤꯒꯅꯨ꯫ CM ꯕꯤꯔꯦꯟ ꯁꯤꯟꯗꯣꯛꯂꯒ ꯀꯨꯀꯤꯅ ꯄꯥꯝꯂꯤꯕ ꯗꯤꯃꯥꯟ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ? ꯇꯣꯝꯕꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯁꯤꯟꯗꯣꯛꯄ ꯍꯥꯏꯕꯁꯤ ꯀꯨꯀꯤꯁꯤꯡꯒꯤ ꯑꯄꯥꯝꯕꯗ ꯑꯌꯥꯕ ꯄꯤꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯅ ꯁꯤꯕ ꯁꯦꯅꯥ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯃꯣꯏꯔꯥꯡꯊꯦꯝ ꯇꯣꯝꯕꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯏꯝꯐꯥꯜꯒꯤ ꯕꯥꯕꯨꯄꯨꯔꯥꯗ ꯂꯩꯕ ꯁꯤꯕ ꯁꯦꯅꯥꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯣꯏꯔꯥꯡꯊꯦꯝ ꯇꯣꯝꯕꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯁꯤꯟꯗꯣꯛꯂꯒ ꯀꯨꯀꯤꯁꯤꯡꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ? ꯑꯁꯤꯒꯨꯝꯕ ꯑꯣꯏꯔꯣꯏꯗꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯅ ꯃꯥꯡ ꯊꯥꯅ ꯊꯝꯂꯒ MLA ꯈꯔꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯁꯤꯟꯗꯣꯛꯅꯕ ꯍꯣꯠꯅꯔꯤꯕꯗꯨ ꯇꯧꯕꯤꯒꯅꯨ꯫ ꯃꯁꯤꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯐꯩ ꯅꯠꯇ꯭ꯔꯒꯅ ꯐꯠꯇꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦ꯫ ꯀꯨꯀꯤꯁꯤꯡꯅ ꯄꯥꯝꯂꯤꯕꯁꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯁꯤꯟꯗꯣꯛꯄ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕꯅꯤ꯫ ꯃꯁꯤ ꯈꯪꯅ ꯆꯠꯁꯤ ꯍꯥꯏꯅ ꯇꯣꯝꯕꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯑꯆꯠ ꯑꯄꯟ ꯆꯠꯄ ꯌꯥꯅꯕ ꯉꯝꯈꯩꯒꯤ ꯁꯝꯕꯜ ꯈꯥꯕ NRC ꯆꯠꯅꯍꯟꯕ ꯑꯃꯗꯤ ꯏꯟꯇꯔꯅꯦꯜꯂꯤ ꯗꯤꯁꯄ꯭ꯂꯦꯁ ꯄꯔꯁꯟꯁꯤꯡꯒꯤꯗꯃꯛ ꯃꯐꯝ ꯆꯥꯅ ꯂꯩꯅꯕ ꯁꯤꯟꯕꯤꯕ ꯍꯥꯏꯕꯅꯆꯤꯡꯕ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯃꯅꯤꯄꯨꯔ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯦꯂꯥꯏꯟꯁ MDAꯅ ꯒꯚꯔꯅꯔ ꯑꯃꯗꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗ ꯄꯤꯁꯤꯟꯈꯤꯕ ꯑꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯄꯒꯤ ꯃꯃꯤ ꯈꯔ ꯇꯥꯔꯛꯄ ꯑꯁꯤꯒꯤꯗꯃꯛ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯤ ꯍꯥꯏꯅ MDAꯒꯤ ꯀꯟꯚꯦꯅꯔ ꯇꯣꯝꯕꯤꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯃꯔꯨꯑꯣꯏꯅ ꯃꯤꯇꯩꯁꯤꯡꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤꯒꯤ ꯌꯦꯡꯗꯨꯅ ꯑꯦꯚꯤꯌꯦꯁꯟ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ ꯑꯃꯈꯛ ꯂꯧꯕꯤꯅꯕ ꯑꯏꯕ ꯆꯤꯔꯣꯜ ꯊꯥꯗꯨꯅ ꯇꯛꯁꯤꯟꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯃꯣꯏꯔꯥꯡꯊꯦꯝ ꯇꯣꯝꯕꯤꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ NDAꯅ ꯒꯚꯔꯅꯔ ꯑꯃꯗꯤ CMꯗ ꯄꯤꯁꯤꯟꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯗꯤꯃꯥꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯊꯕꯛꯇ ꯈꯔ ꯑꯣꯟꯊꯣꯛꯄ ꯍꯧꯔꯤꯕ ꯑꯁꯤ ꯍꯦꯟꯅ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯃꯄꯨꯡ ꯐꯥꯅ ꯊꯕꯛ ꯇꯧꯕꯤꯌꯨ꯫ ꯃꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯤꯇꯣꯞ ꯈꯟꯗꯣꯛꯄꯗ ꯑꯥꯏ ꯔꯦꯇꯤꯅꯥ ꯁ꯭ꯀꯦꯟ ꯇꯧꯕꯤꯒꯗꯕꯅꯤ꯫ ꯂꯥꯟꯖꯦꯟꯅꯔꯛꯂꯤꯕꯁꯤꯡ ꯑꯃꯠꯇ ꯁꯤꯊꯗꯅ ꯃꯇꯤꯛ ꯆꯥꯅ ꯂꯩꯐꯝ ꯆꯞ ꯆꯥꯅ ꯄꯤꯒꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯑꯥꯏꯟꯒꯤ ꯋꯥꯡꯃꯗ ꯁꯦꯜ ꯈꯥꯏꯕ ꯂꯦꯞꯍꯟꯒꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯉꯝꯂꯣꯏ ꯍꯥꯏꯔꯒ ꯃꯤꯌꯥꯝꯗ ꯇꯁꯦꯡꯅ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯕꯤꯌꯨ ꯍꯥꯏꯅ ꯇꯣꯝꯕꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯗ ARꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ PLAꯒꯤ ꯀꯦꯗꯔ 2 ꯐꯒꯠꯈ꯭ꯔꯦ꯫ ꯑꯍꯨꯝꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯥꯡꯕꯨ ꯑꯃꯅ ꯕꯣꯔꯗꯔ ꯄꯤꯂꯔ ꯅꯝꯕꯔ 86 ꯑꯃꯗꯤ 67ꯒꯤ ꯅꯛꯅꯕ ꯃꯐꯝꯁꯤꯡ ꯑꯣꯏꯔꯤꯕ ꯃꯣꯔꯩꯊꯦꯜ, ꯌꯥꯉꯣꯛꯄꯣꯛꯄꯤ ꯑꯃꯗꯤ ꯁꯪꯇꯣꯡꯒꯤ ꯑꯦꯔꯤꯌꯥꯗ ꯉꯔꯥꯡ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟꯗ PLAꯒꯤ ꯂꯥꯟꯃꯤ 2 ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎꯁꯤꯅ ꯐꯥꯔꯕ PLAꯒꯤ ꯂꯥꯟꯃꯤ 2 ꯑꯗꯨꯒꯤ ꯃꯃꯤꯡ ꯅꯤꯉꯣꯝꯕꯝ ꯄ꯭ꯔꯤꯌꯣ ꯁꯤꯡꯍ ꯆꯍꯤ 22 ꯑꯄꯣꯛꯄ ꯀꯥꯟꯇ ꯁꯤꯡꯍ ꯂꯩꯐꯝ ꯃꯀ꯭ꯂꯥꯡ ꯑꯋꯥꯡ ꯂꯩꯀꯥꯏ ꯑꯃꯗꯤ ꯁꯥꯏꯈꯣꯝ ꯗꯦꯕꯖꯤꯠ ꯁꯤꯡꯍ ꯆꯍꯤ 22 ꯑꯄꯣꯛꯄ ꯏꯅꯥꯎꯆꯥ ꯁꯤꯡꯍ ꯀꯧꯏ꯫ ꯅꯍꯥꯔꯨꯞ ꯄꯥꯡꯒꯣꯡꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯎꯁꯤꯅ ꯍꯥꯏ ꯂꯍꯧꯂꯨꯞ ꯈꯔꯒꯤ ꯂꯥꯟꯃꯤꯁꯤꯡ ꯃ꯭ꯌꯥꯟꯃꯥꯔꯒꯤ
ꯃꯤꯟꯇ ꯑꯦꯔꯤꯌꯥꯗꯒꯤ ꯉꯝꯈꯩ ꯂꯟꯁꯤꯜꯂꯛꯀꯗꯧꯔꯦ ꯍꯥꯏꯕꯒꯤ ꯑꯀꯛꯅꯕ ꯄꯥꯎ ꯐꯪꯕꯗꯒꯤ ꯉꯔꯥꯡꯗꯒꯤ ꯍꯧꯅ ARꯒꯤ ꯀꯥꯡꯕꯨꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯃꯇꯝꯗ PLAꯒꯤ ꯂꯟꯃꯤ ꯑꯅꯤ ꯑꯗꯨ ꯐꯒꯠꯄ ꯉꯝꯈꯤꯕꯅꯤ ꯍꯥꯏꯈꯤ꯫ ARꯅ ꯐꯥꯔꯕ ꯃꯤ ꯑꯅꯤ ꯑꯗꯨꯅ ꯃꯁꯥꯅ PLAꯒꯤ ꯂꯟꯃꯤꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯆꯈꯤꯕꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯕ ꯂꯣꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯅꯕ ꯃꯔꯤ ꯂꯩꯅꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎꯁꯤꯅ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯁ꯭ꯇꯤꯌꯔꯤꯡ ꯄꯥꯏꯗꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯌꯨꯅꯤꯌꯟ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 38 ꯏꯝꯐꯥꯜ ꯖꯤꯔꯤꯕꯝ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2 ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯗ ꯃꯊꯧ ꯇꯥꯕ ꯄꯣꯠꯂꯝꯁꯤꯡ ꯑꯃꯗꯤ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝ ꯀꯌꯥ ꯄꯨꯁꯤꯜꯂꯛꯄꯗ ꯂꯝꯕꯤꯗ ꯃꯣꯇꯣꯔ ꯚꯤꯍꯤꯀꯜ ꯑꯃꯗꯤ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯍꯔꯥꯁꯃꯦꯟꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯂꯦꯞꯇ꯭ꯔꯕꯗꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯁ꯭ꯇꯤꯌꯔꯤꯡ ꯊꯥꯗꯣꯛꯄꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯔꯣꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗ꯭ꯔꯥꯏꯚꯔꯁ ꯑꯦꯟड ꯃꯣꯇꯣꯔ ꯋꯥꯀꯔꯁ ꯌꯨꯅꯤꯌꯟꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯥꯏꯃꯣꯝ ꯑꯅꯤꯜ ꯃꯩꯇꯩꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ NH2 ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤ ꯄꯔꯤꯡꯗ ꯒꯥꯔꯤ ꯌꯥꯔꯛꯇꯕ ꯃꯇꯝꯗ ꯂꯝꯈꯥꯡꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯄꯟꯗꯨꯅ ꯂꯩꯕꯇ ꯅꯠꯇꯅ ꯅꯣꯡꯃꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯁꯤꯜꯂꯛꯄꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ꯫ ꯁꯦꯔꯛꯁꯤꯗ ꯁꯦꯛꯃꯥꯏꯗꯒꯤ ꯆꯤꯡꯃꯩꯔꯣꯡ ꯈꯣꯡꯅꯥꯡ ꯑꯅꯤ ꯀꯔꯛ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯏꯝꯐꯥꯜ ꯏꯁ ꯑꯃꯗꯤ ꯋꯦꯁ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯀꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯇ꯭ꯔꯛꯁꯤꯡ ꯈꯥꯝꯗꯨꯅ ꯆꯦ ꯆꯥꯡ ꯆꯦꯛ ꯇꯧꯕꯗ ꯆꯦ ꯆꯥꯡ ꯁꯨꯗ꯭ꯔꯕꯁꯨ ꯁꯦꯜ ꯑꯗꯨꯝ ꯂꯧꯔꯤ꯫ ꯅꯤꯌꯝꯒꯤ ꯃꯇꯨꯡ ꯏꯟꯅ TR ꯑꯃꯗꯤ ꯆꯂꯥꯟꯗꯤ ꯑꯃꯠꯇ ꯀꯛꯇꯦ꯫ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯁꯦꯡꯕ ꯃꯤꯇꯩꯒꯤ ꯃꯤꯡ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯊꯦꯡꯅꯔꯤꯕꯁꯤ ꯀꯣꯛꯍꯟꯕꯤꯌꯨ꯫ WMO ꯃꯤꯇꯩ ꯑꯃ ꯑꯣꯏꯅ ꯃꯤꯡꯒꯧ ꯊꯥꯒꯧꯗ ꯃꯤꯇꯩꯒꯤ ꯃꯤꯡ ꯁꯤꯖꯤꯟꯅꯕ ꯍꯥꯟꯅ ꯊꯣꯜꯂꯝꯕ ꯃꯤꯡꯁꯤꯡ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯁꯦꯜ ꯑꯃꯗꯤ ꯃꯇꯝ ꯆꯪꯕꯅ ꯃꯤꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯅ ꯋꯥꯔꯜ ꯃꯩꯇꯩ ꯑꯣꯔꯒꯅꯥꯏꯖꯦꯁꯟ WMOꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ WMOꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯃꯩꯇꯩ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡ ꯃꯩꯇꯩꯅꯤ ꯍꯥꯏꯗꯨꯅ ꯁꯛ ꯇꯥꯛꯄꯗ ꯃꯤꯡꯒꯧ ꯊꯥꯒꯧ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏ꯫ ꯆꯥꯎꯈꯠꯄꯒꯤ ꯃꯇꯝ ꯇꯝꯗꯨꯅ ꯃꯤꯔꯝꯒꯤ ꯋꯥꯍꯩ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯡꯊꯣꯟꯈꯤꯕ ꯀꯌꯥ ꯉꯁꯤꯗꯤ ꯃꯤꯇꯩꯒꯤ ꯃꯤꯡꯗ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯐꯤꯚꯝ ꯑꯁꯤꯗ ꯃꯔꯤ ꯂꯩꯅꯕ ꯂꯣꯏꯁꯪꯗ ꯃꯤꯡ ꯑꯣꯟꯊꯣꯛꯅꯕ ꯆꯦ ꯆꯥꯡ ꯊꯥꯖꯤꯟꯕ ꯑꯃꯗꯤ ꯃꯗꯨꯒꯤ ꯁꯦꯝ ꯁꯥꯕꯗ ꯁꯦꯜ ꯑꯃꯗꯤ ꯃꯇꯝ ꯌꯥꯝꯅ ꯆꯪꯕꯅ ꯃꯤꯌꯥꯝꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤ ꯊꯣꯛꯍꯟꯕꯤꯗꯅꯕ ꯊꯕꯛ ꯄꯥꯏꯈꯠꯄꯤꯌꯨ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯅꯤꯄꯨꯔꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯇꯥꯛꯄ ꯉꯝꯒꯗꯕ ꯂꯥꯏꯔꯤꯛ ꯑꯃ ꯄꯨꯊꯣꯛꯅꯕ SCERTꯅ ꯁꯤꯟꯗꯨꯅ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯈꯟꯅ ꯅꯩꯅꯕꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯏꯗꯨꯀꯦꯁꯅꯦꯜ ꯔꯤꯁꯔꯆ ꯑꯦꯟড ꯇ꯭ꯔꯦꯅꯤꯡ SCERTꯅ ꯁꯤꯟꯗꯨꯅ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯀꯟꯁꯜꯇꯦꯇꯤꯚ ꯃꯤꯇꯤꯡ ꯐꯣꯔ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯣꯐ ꯖꯦꯅꯔꯦꯜ ꯅꯣꯂꯦꯖ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯍꯤꯔꯝ ꯑꯁꯤꯗ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯈꯟꯅ ꯅꯩꯅꯕ ꯃꯤꯐꯝ ꯑꯃ ꯉꯁꯤ ꯂꯝꯐꯦꯜꯗ ꯂꯩꯕ SCERT ꯀꯟꯐꯔꯦꯟꯁ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ SCERTꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯍꯩꯕꯝ ꯔꯣꯃꯦꯟ ꯁꯤꯡꯍꯥꯅ ꯃꯌꯥꯏ ꯇꯪꯕ ꯂꯧꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯃꯅꯤꯄꯨꯔꯤꯒꯤ ꯍꯤꯁꯇꯣꯔꯤ, ꯖꯤꯑꯣꯒ꯭ꯔꯥꯐꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯁꯛ ꯇꯥꯛꯄꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯃꯆꯥꯛꯁꯤꯡ ꯑꯁꯤ ꯍꯧꯔꯛꯂꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯗ ꯈꯪꯍꯟꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯃꯤꯐꯝ ꯉꯁꯤꯒꯤ ꯑꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯃꯤꯐꯝ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯕꯖꯦꯛꯁꯤꯡꯒꯤ ꯑꯦꯛꯁꯄꯔꯠꯁꯤꯡꯗ ꯈꯨꯠꯁꯤꯟꯅꯔꯒ ꯁꯕꯖꯦꯛꯁꯤꯡ ꯑꯗꯨꯒꯤ ꯃꯆꯥꯛꯁꯤꯡ ꯑꯗꯨ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯗꯨꯅ ꯑꯦꯛꯁꯄꯔꯠ ꯀꯃꯤꯇꯤꯗ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡꯗ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯑꯊꯨꯕꯗ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯅ꯭ꯌꯨ ꯏꯗꯨꯀꯦꯁꯟ ꯄꯣꯂꯤꯁꯤ 2020ꯒꯤ ꯒꯥꯏꯗꯂꯥꯏꯟꯒ ꯇꯥꯜꯂꯤꯕ ꯅꯦꯁꯅꯦꯜ ꯀꯔꯤꯀꯨꯂꯝ ꯐ꯭ꯔꯦꯝꯋꯥꯔꯛ NCF ꯐꯥꯎꯟꯗꯦꯁꯅꯦꯜ ꯁ꯭ꯇꯦꯖ ꯑꯃꯗꯤ NCF ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯇꯦꯖ ꯑꯅꯤꯗ ꯄꯤꯔꯤꯕ ꯀꯥꯡꯂꯣꯟꯁꯤꯡ ꯑꯗꯨ ꯍꯥꯞꯂꯕ ꯃꯇꯨꯡ ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯨꯊꯣꯛꯀꯗꯕꯅꯤ꯫ ꯂꯥꯏꯔꯤꯛ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯂꯥꯏꯔꯤꯛ ꯑꯃꯅꯤ꯫ ꯃꯔꯝꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯍꯧꯖꯤꯛ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯝꯂꯤꯕ ꯁꯕꯖꯦꯛꯁꯤꯡ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯆꯥꯡꯗꯝꯅꯔꯛꯀꯗꯕꯁꯤꯡꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯐꯤꯗꯥ ꯑꯃ ꯀꯜꯂꯤ꯫ ꯑꯩꯈꯣꯏꯅ ꯐꯣꯔꯃꯦꯜ ꯏꯗꯨꯀꯦꯁꯅꯦꯜꯁꯨ ꯇꯝꯅ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯄꯨꯋꯥꯔꯤ ꯑꯃꯗꯤ ꯍꯧꯔꯛꯐꯝ ꯀꯌꯥ ꯑꯁꯤꯕꯨ ꯃꯃꯨꯠ ꯇꯥꯅ ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯃꯤꯔꯣꯜꯁꯤꯡ ꯑꯁꯤꯗ ꯈꯪꯍꯟꯕ ꯑꯃ ꯌꯥꯝꯅꯃꯛ ꯃꯔꯨ ꯑꯣꯏ ꯍꯥꯏꯅ ꯂꯧꯖꯔꯒ ꯉꯁꯤꯒꯤ ꯄꯥꯟꯗꯝ ꯑꯁꯤꯗ ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯨꯊꯣꯛꯇꯕ ꯌꯥꯗꯦ ꯈꯟꯖꯗꯨꯅ ꯁꯦꯝꯒꯠꯈꯤꯕꯅꯤ ꯍꯥꯏꯅꯁꯨ SCERTꯒꯤ ꯗꯥꯏꯔꯦꯛꯇꯔꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯁꯤꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯉꯥꯛꯄ ꯑꯃꯗꯤ ꯐꯨꯔꯨꯞ ꯀꯌꯥꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯏꯔꯝꯗꯝ ꯑꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯊꯝꯕꯗ ꯂꯥꯏꯔꯤꯛ ꯑꯁꯤꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯔꯒꯅꯤ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯃꯁꯨꯡ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯄꯥꯟꯗꯝ ꯄꯥꯎꯆꯦꯗꯒꯤ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯃꯤꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯀꯦꯞꯇꯦꯟ ꯒꯨꯂꯨꯒꯤ ꯍꯛꯆꯥꯡ ꯍꯩꯔꯣꯛꯇ ꯂꯩꯔꯣꯟ ꯆꯟꯈ꯭ꯔꯦ꯫ ꯊꯥ ꯑꯁꯤꯒꯤ 22ꯗ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯉꯝꯈꯩ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯁꯔꯨꯛꯇ ꯊꯣꯛꯈꯤꯕ ꯈꯨꯠꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗ꯭ꯔꯕ RPF PLAꯒꯤ ꯀꯦꯞꯇꯦꯟ ꯑꯣꯏꯅꯥꯝ ꯒꯨꯂꯨ ꯑꯦꯂꯥꯏꯁ ꯕꯥꯕꯨ ꯑꯄꯣꯛꯄ ꯑꯣꯈꯨꯟꯖꯣ ꯂꯩꯐꯝ ꯖꯤꯔꯤꯕꯝꯒꯤ
Hakchang ngasi Thawal district ki Hairok part 1 umang Laikol manak Hairok turel torban da lairol sankre Captain Gulu gi aroi ba mathau mangam pangthok tringai ngasi ayuk angan badigi hona tuan mafam singdagi lakpa masing yamlaba miyamna Hairok part 1 gi community hall ngarang digi hona thamlakhiba Gulu gi haksang da mit ki pi ga loinana aroi ba hekal ekat tamki miyamna hekal ekat tamlaba matung athauba singna Kathui Yawol na kumang saukshili haina thaba banner thelaga laikhidraba Captain Gulu gi haksang puraga miyamna Hairok ki akoibada miyamna ingna singna khongsat ama sakhi Hairok ki thongal khudimakta miyamna ising thana yawba sanabul khinnaraga ma ki mafamda lai saiduna ikai khumnabu utpaga loinana satloko athauba haina piranga loinana aroiba bidai pikhi Masigi matung Hairok tagi Wangjing, Thawal, Yaripok, Pechi, Ukhongsang, Salungpham, Kairembi Khoki mafam sing phawduna puraklaga maki haksang lairol sanpham Hairok wangma Laikol phaw purakhi maki haksang purakpada lambi da miyamna laisu katun ikai kumna wutki ngasi ayuk pung 10 tabadagi hawkhiba lairol sanbagi thauramadu numidangda lusinki Captain Gulu na hinglingaida Hairok ki isil inaw singa loinana laiminaba pamjakhiba singidama Hairok da maki aroiba mathau mangam pangthokibani lairol sanbagi thauramatuda maki pokminaba masi sing saruk yakhi Manipur gi tungan ba mafam singdagi lakpa miyam maira paibi ima sing party gi phingangdan mi sing khangna sanaba sing amadi tungan ba lup sing gi lusing ba kya saruk yakhi panma yabde lebak thiba thaudo aduda laikhidraba pripak progressive ki Captain Hianglamdagi Wahengbam Sarat Kumar Elias Sopai Bamasum Lance Corporal Nongmaithem Bobisna Elias Nongdolgi Thawai Yaudraba Haksang Singarang Eroi Sembada Leiba Langol Singsangi Napom Lairol Sankibani Thasigi Kungo Humdoil Memar Best of Kuki militant Singa Kuthoknabada Laikidraba Makoi Ahungi Haksang Thasigi Kunga Marida Indo Myanmar ngamkai ngakpigi thabak toriba manga suba Assam Rifles amasung masi police station ki kangbuna namit asigi numidangna Palel police station na sinarakhi bene hainasu pausta makhatana phongdorakli aduga hauji koinadi